State asigi khwaidigi chawba lalol itiki mafam oiriba Paona amasung Thangal kaithelda lam khopchin baseng masak khangdoknaba survey hokrai logi wangmada lam khopchin baseng mangzaunana notice soktuna eviction tawgani haina district asigi deputy commissioner Mayang Lambam Raskumar na phongdorakli Survey asing asi ayuktagi district administration Imphal West ki makhada lainga ki mari lenaba department sing official sing yauna team mari khaidoktuna chathakibani Hiram asing matangda DC Raskumar na Khwairamban Kaithel manungda laifam thokpa lambi gi pak chawbagi chang hantharakpadi lairadana lambi fawba chatfam lairaktaba mafam yawre Logi wangmada lam khopchinduna structure sajaliba singasi ningthina yengsilaba tungda government ki map ta leiriba singa chanadaba kaya ubadagi survey asi chathavani haiki Haukiba July Kuntra da Bazar community Mahud IMC amasung town planning ki official sing yauna mifam amasu pangthoktuna survey tawgani haina khangankibasu laikre haiba wafam DC na thamladuna kanagumana court chatuna wakatlabasu logi matung inna tawfam thokpa adumak chatharakani hairakli नहीं है तो आप गेट मत लगाओ ताला मत लगाओ Survey lawyer matung da khoi mingaloina na heng notice tholakani aduga any claims and objections hearing matamadumak pigani aduga accordingly heng eviction gi notice tholakani ha isa gi jaga da isa na logi matung ina thawuk tawjabda khoi na thingada banate public space mayam gi space mayam gi road drain footpath adagi khas lane leiba mayam sing sida government state land tong ba tawba yabagi mong da sanction bagi laina amadong leire every keno gi wanate bazar area ka ki wanate leirak naide leikai lambi naide turen mapan naide yariba kai khopse lage ai bagi mong da leibadong na ui masigi leina ji isa na khangna thadokpa chungani aina khalli aduga lokthok piba phagani aina khalli khalamba yai ge district administration hana su dum hai lakte adna soidan lakani mayam da ina appeal tawning basi lam khopsan bai thabak encroach toxin bai thabak asima tawiganu public land public space ai ji phajana thabinna ba khoi khuding na moral duty amasu ade achover responsibility amasu longmin